ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯃꯔꯖꯤꯠꯀ ꯔꯦꯁꯃꯥꯒꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯖꯕ ꯑꯇꯥꯡ ꯀꯧꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯇꯥꯡ ꯃꯁꯥ ꯌꯥꯝꯅ ꯐꯩ, ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯊꯣꯛꯄ ꯁꯕꯥꯅꯤ, ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩ, ꯅꯤꯡꯈꯤꯕ ꯍꯣꯡꯗꯦ꯫ ꯑꯗꯨꯕꯨ ꯑꯇꯥꯡ ꯃꯤꯒꯤ ꯐꯠꯇꯅꯕꯗꯤ ꯇꯧꯗꯦ꯫ ꯑꯇꯥꯡꯁꯤ ꯊꯥꯡ ꯁꯥꯟꯅꯕ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯑꯇꯥꯡꯒꯤ ꯃꯈꯨꯔꯥ ꯀꯨꯜꯂꯒꯤ ꯃꯅꯥꯛꯇ ꯊꯥꯡ ꯇꯥ ꯇꯝꯅꯅꯕ ꯑꯇꯥꯡꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯊꯝꯂꯝꯃꯤ꯫ ꯀꯨꯜꯂꯒꯤ ꯏꯃꯨꯡꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯒ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ, ꯃꯆꯥ ꯃꯁꯨ ꯂꯩꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯀꯨꯜꯂꯗꯤ ꯑꯇꯥꯡꯅ ꯂꯥꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯥꯡꯕꯨꯁꯨ ꯀꯨꯜꯂꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯗꯧꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯇꯥꯡꯕꯨ ꯀꯨꯜꯂꯒ ꯀꯨꯜꯂꯒꯤ ꯅꯨꯄꯤ ꯁꯨꯅꯤꯒꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯇꯥꯡꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝ ꯍꯪꯂꯝꯃꯤ꯫ "ꯏꯆꯥꯅ ꯏꯄꯥꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯅꯠꯇ꯭ꯔꯒ ꯆꯨꯝꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄ꯭ꯔꯥ?" ꯑꯇꯥꯡꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯣ ꯃꯥꯒꯤ ꯈꯨꯔꯥꯗ ꯇꯝꯂꯝꯃꯤ꯫ ꯀꯨꯜꯂ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯏꯆꯥꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯐꯔꯦ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯨꯔꯣ. ꯏꯆꯥ ꯋꯥꯔꯝꯂꯒꯅꯤ. ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯏꯄꯥꯅ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ." ꯀꯨꯜꯂꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯇꯥꯡ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯇꯥꯡꯒ ꯀꯨꯜꯂꯒꯗꯨ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯊꯥꯡ ꯇꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯜꯂꯅꯁꯨ ꯑꯇꯥꯡꯕꯨ ꯊꯥꯡ ꯁꯥꯟꯅꯕ ꯅꯤꯡꯊꯤꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯨꯜꯂꯅ "ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ. ꯍꯌꯦꯡ ꯑꯃꯨꯛ ꯇꯝꯕꯤꯔꯒꯦꯀꯣ." "ꯍꯣꯏ ꯈꯨꯔꯥ, ꯑꯗꯣ ꯈꯨꯔꯥꯅ ꯇꯥꯛꯄꯤꯕꯁꯤꯡꯁꯦ ꯍꯣꯔꯦꯟ ꯃꯐꯝꯁꯤꯗ ꯑꯧꯔꯥꯏꯕ ꯌꯥꯒꯗ꯭ꯔꯥ?" "ꯌꯥꯅꯤ ꯌꯥꯅꯤ, ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯅꯕꯨꯛꯅꯤꯡ ꯆꯪꯅ ꯈꯪꯅꯕ ꯍꯥꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ." "ꯍꯣꯏ ꯈꯨꯔꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ "ꯃꯥꯡꯒꯣꯜ ꯑꯣꯏꯌꯨ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯨꯜꯂꯒ ꯑꯇꯥꯡꯒꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯥꯛ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯇꯥꯡꯗꯨ ꯃꯥꯒꯤ ꯈꯨꯔꯥꯅ ꯇꯥꯛꯄꯤꯕꯁꯤꯡ ꯑꯗꯨ ꯑꯧꯔꯥꯏꯕ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯇꯥꯡꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯊꯥꯡ ꯑꯧꯔꯥꯏꯔꯤꯉꯩꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯅꯦꯅꯥꯁꯨ ꯑꯣꯅꯤꯌꯥꯒ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯥꯡꯁꯨ ꯊꯥꯡ ꯇꯝꯂꯝꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯥꯛꯂꯤꯕꯅꯣ ꯈꯟꯗꯨꯅ ꯅꯦꯅꯥꯒ ꯑꯣꯅꯤꯌꯥꯒꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯇꯥꯡꯗꯤ ꯅꯦꯅꯥꯕꯨ ꯎꯕꯗ ꯁꯣꯔ ꯍꯣꯟꯕ ꯀꯥꯎꯈ꯭ꯔꯦ꯫ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯨ ꯆꯣꯡꯂꯝꯃꯤ꯫ ꯅꯦꯅꯥꯕꯨ ꯌꯦꯡꯕꯗ ꯑꯇꯥꯡꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯇꯥꯡꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯅꯦꯅꯥꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯊꯣꯛꯄ ꯑꯇꯥꯡꯅꯤ, ꯇꯧꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯍꯣꯡꯗꯕꯅꯤ, ꯑꯗꯨꯅ ꯅꯦꯅꯥꯒ ꯋꯥꯔꯤ ꯀꯔꯝꯅ ꯁꯥꯟꯅꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯇꯥꯡꯅ ꯅꯦꯅꯥ ꯑꯃꯗꯤ ꯑꯣꯅꯤꯌꯥꯕꯨ ꯀꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯆꯜ ꯑꯅꯤ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ. ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯏ, ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯆꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯥꯡꯅ ꯅꯦꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯦꯅꯥꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯇꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯦꯅꯥꯒ ꯑꯣꯅꯤꯌꯥꯒꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯒ ꯑꯣꯅꯤꯌꯥꯅ ꯑꯇꯥꯡ ꯑꯁꯤ ꯏꯀꯥꯏꯔꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯑꯃ ꯅꯦꯅꯥꯗ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯦꯅꯥꯁꯨ ꯑꯇꯥꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯏꯁꯤꯡ ꯄꯤꯊꯛꯂꯝꯃꯤ꯫ ꯑꯇꯥꯡꯅ ꯃꯈꯨꯠ ꯌꯥꯔꯒ ꯏꯁꯤꯡ ꯊꯛꯂꯤꯉꯩꯗ ꯅꯦꯅꯥꯁꯨ ꯌꯦꯡꯂꯤ꯫ ꯅꯦꯅꯥꯁꯨ ꯑꯇꯥꯡꯗ ꯅꯨꯡꯁꯤ ꯏꯔꯥꯡ ꯍꯧꯖꯤꯜꯂꯤ, ꯃꯤꯆꯤꯒ ꯈꯠꯆꯤꯜꯂꯤ꯫ ꯑꯇꯥꯡꯗꯤ ꯃꯗꯨ ꯎꯕꯗ ꯏꯁꯤꯡ ꯍꯥꯒꯦ ꯇꯧꯏ꯫ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯒ ꯑꯇꯥꯡꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯆꯟꯒꯤ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯍꯥꯎꯏ. ꯏꯆꯜ ꯑꯅꯤꯁꯦ ꯀꯔꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ?" "ꯑꯩꯒꯤꯅ ꯅꯦꯅꯥ ꯀꯧꯏ, ꯃꯥꯒꯤꯅ ꯑꯣꯅꯤꯌꯥ ꯀꯧꯏ. ꯑꯗꯣ ꯏꯕꯨꯡꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ?" "ꯑꯇꯥꯡ ꯀꯧꯏ." ꯑꯇꯥꯡꯗꯤ ꯅꯦꯅꯥ ꯎꯕꯗ ꯃꯃꯤꯡ ꯐꯥꯎꯕ ꯀꯥꯎꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯑꯇꯥꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯣꯅꯤꯌꯥꯅ ꯑꯇꯥꯡꯗ ꯂꯛꯅꯔꯝꯃꯤ꯫ "ꯀꯩꯗꯧꯔꯒꯦ ꯏꯕꯨꯡ? ꯏꯕꯨꯡꯁꯦ ꯏꯇꯥ ꯅꯦꯅꯥ ꯎꯕꯗꯒꯤ ꯃꯤꯡꯒ ꯀꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤꯗ." ꯑꯣꯅꯤꯌꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯇꯥꯡꯗꯨ ꯏꯀꯥꯏꯔꯗꯨꯅ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯇꯥꯡ ꯏꯀꯥꯏꯔꯦ ꯈꯪꯕꯗꯒꯤ ꯅꯦꯅꯥꯅ "ꯏꯕꯨꯡ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ, ꯌꯥꯔꯕꯣ?" "ꯑꯧ, ꯑꯗꯣ ꯃꯇꯨꯡ ꯊꯦꯡꯅꯕꯗ ꯀꯧꯅꯁꯤꯀꯣ ꯏꯆꯟ." "ꯍꯣꯏ ꯍꯣꯏ, ꯀꯧꯅꯁꯤ ꯏꯕꯨꯡ. ꯑꯗꯣ ꯏꯕꯨꯡꯁꯦ ꯀꯗꯥꯏꯗꯒꯤꯅꯣ?" "ꯃꯈꯥꯔꯣꯝꯗ ꯂꯩꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯏꯕꯨꯡꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ?" "ꯈꯨꯔꯥꯒꯤꯗ ꯏꯍꯩ ꯇꯝꯕ ꯂꯥꯛꯄꯅꯤ." "ꯑꯣ, ꯐꯔꯦ ꯏꯕꯨꯡ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯅꯤꯌꯥꯒ ꯅꯦꯅꯥꯒꯗꯨ ꯆꯠꯂꯝꯃꯤ꯫ ꯅꯦꯅꯥꯒ ꯑꯣꯅꯤꯌꯥꯒ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯑꯇꯥꯡꯗꯤ ꯅꯦꯅꯥꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯍꯧꯔꯔꯣꯏ ꯈꯟꯗꯨꯅ ꯄꯥꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯅꯦꯅꯥꯒ ꯑꯣꯅꯤꯌꯥꯒꯗ ꯑꯃꯨꯛ ꯀꯧꯔꯛꯂꯝꯃꯤ꯫ "ꯏꯆꯜ ꯑꯅꯤ, ꯑꯃꯨꯛꯇ ꯉꯥꯏꯈꯣ." ꯅꯦꯅꯥꯒ ꯑꯣꯅꯤꯌꯥꯒꯗ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ "ꯀꯩ ꯂꯩꯔꯒꯦ ꯏꯕꯨꯡ?" "ꯅꯦꯅꯥꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ." ꯅꯦꯅꯥꯒ ꯑꯣꯅꯤꯌꯥꯒꯗꯨ ꯌꯦꯡꯅꯩ, ꯑꯗꯨꯒ ꯅꯣꯛꯐꯦꯠꯁꯨ ꯇꯧꯏ꯫
ꯑꯇꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ "ꯀꯩ ꯂꯩꯔꯒꯦ ꯏꯕꯨꯡ?" ꯑꯇꯥꯡꯗꯤ ꯅꯦꯅꯥꯅ ꯀꯩ ꯂꯩꯔꯒꯦ ꯍꯪꯂꯛꯄꯗꯨꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯩꯅꯣꯅꯦ." ꯑꯣꯅꯤꯌꯥꯅ ꯋꯥ ꯃꯔꯛ ꯐꯠ ꯊꯠꯇꯨꯅ, "ꯏꯕꯨꯡ, ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯒꯦ, ꯑꯗꯨꯒ ꯅꯕꯥꯅꯤ ꯐꯖꯅ ꯁꯥꯟꯅꯍꯧꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯅꯤꯌꯥꯗꯨ ꯈꯔ ꯂꯥꯞꯅ ꯆꯠꯂꯒ ꯅꯦꯅꯥꯕꯨ ꯉꯥꯏꯔꯝꯃꯤ꯫ "ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯕꯨꯡ, ꯍꯦꯛꯇ ꯍꯥꯏꯌꯣ." ꯅꯦꯅꯥꯅꯁꯨ ꯑꯇꯥꯡꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯇꯥꯡꯒꯤ ꯃꯆꯤꯟꯗꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯅꯤꯡꯗꯨꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯇꯥꯡꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯦꯅꯥꯗ ꯅꯨꯡꯁꯤ ꯐꯣꯡꯂꯝꯃꯤ꯫ "ꯏꯆꯟ, ꯑꯩ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ꯫ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯇꯪꯗꯤ ꯄꯤꯕꯤꯔꯝꯃꯨ." ꯑꯇꯥꯡꯒꯤ ꯆꯝꯖꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯅꯦꯅꯥꯗꯤ ꯑꯇꯥꯡꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯅ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯔꯥꯏꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯕꯁꯤꯁꯨ ꯃꯃꯜ ꯂꯩꯍꯟꯒꯦ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯇꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯣꯏ ꯏꯕꯨꯡ, ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ, ꯍꯌꯦꯡ ꯃꯐꯝꯁꯤꯗ ꯊꯦꯡꯅꯁꯤꯀꯣ ꯏꯕꯨꯡ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯦꯅꯥꯁꯨ ꯑꯣꯅꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯑꯣꯅꯤꯌꯥ ꯅꯦꯅꯥꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯄꯗ ꯑꯣꯅꯤꯌꯥꯅ ꯅꯦꯅꯥꯗ ꯍꯪꯂꯝꯃꯤ, "ꯏꯕꯨꯡ ꯑꯇꯥꯡꯅ ꯀꯩꯀꯩ ꯍꯥꯏꯔꯛꯏꯅꯣ?" "ꯏꯕꯦꯝꯃ, ꯅꯪꯁꯨ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯛꯀꯅꯨ." "ꯍꯩꯃꯥ, ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯅꯪꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯣꯅꯤꯌꯥꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯕꯨꯡ ꯑꯇꯥꯡꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯆꯝꯖꯕꯁꯨ ꯃꯥꯜꯂꯤ, ꯁꯑꯣꯡ ꯁꯕꯥꯟ ꯍꯥꯏꯔꯗꯤ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯄ ꯁꯕꯥꯟꯅꯤ. ꯑꯗꯨꯕꯨ ꯏꯇꯥ, ꯅꯪ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯕꯣ? ꯀꯩ ꯍꯥꯏꯔꯝꯃꯒꯦꯕ?" "ꯍꯌꯦꯡ ꯑꯣꯏꯅ ꯄꯤꯔꯒꯦꯅ ꯍꯥꯏꯔꯝꯕꯅꯦ." "ꯑꯁ, ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯥꯞꯄꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯏꯇꯥꯒꯤꯁꯦ." "ꯈꯔ ꯂꯩꯍꯟꯗꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯅꯅꯤ ꯏꯇꯥ." ꯑꯁꯤ ꯍꯥꯏꯔꯒ ꯅꯦꯅꯥꯒ ꯑꯣꯅꯤꯌꯥꯒꯗꯣ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯩ꯫ "ꯍꯣꯏꯗ, ꯏꯇꯥ ꯐꯖꯕꯤꯒꯤꯕꯨ ꯇꯔꯥꯏꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ? ꯃꯒꯨꯟ ꯈꯔꯁꯨ ꯍꯥꯞꯀꯗꯕꯅꯤ." "ꯑꯗꯨꯅꯤ ꯏꯇꯥ, ꯅꯨꯡꯁꯤꯕꯁꯦ ꯃꯒꯨꯟ ꯂꯩꯔꯒ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯕꯅꯤ." ꯅꯦꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯣꯅꯤꯌꯥꯅ ꯅꯦꯅꯥꯗ ꯂꯛꯅꯔꯝꯃꯤ꯫ "ꯄꯥꯝꯅ ꯄꯥꯝꯗꯕ ꯁꯥꯕ, ꯃꯒꯨꯟ ꯍꯥꯞꯀꯠꯀꯦ ꯈꯜꯂꯤꯉꯩꯗ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯖꯔꯝꯅꯤꯀꯣ." ꯅꯦꯅꯥ ꯄꯥꯈꯠꯅ ꯁꯠ ꯈꯨꯝꯂꯛꯏ, "ꯏꯇꯥ, ꯃꯥꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯗ꯭ꯔꯣ?" "ꯀꯅꯥꯅ ꯈꯪꯕꯅꯣ, ꯉꯁꯤꯗꯪ ꯊꯦꯡꯅꯔꯒ ꯃꯥꯒꯤ ꯄꯨꯛꯆꯦꯜꯕꯨ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯏꯇꯥ?" "ꯑꯁ, ꯑꯗꯨꯗꯤ ꯏꯇꯥ, ꯏꯕꯨꯡꯗꯣ ꯍꯧꯖꯤꯛ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯑꯝꯇ ꯆꯠꯂꯨꯁꯤꯔꯥ?" ꯑꯣꯅꯤꯌꯥ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯇꯥ, ꯏꯕꯨꯡ ꯑꯇꯥꯡꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯥꯟꯕ꯭ꯔꯅꯦ? ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯗꯨꯝ ꯈꯪꯉꯤꯗꯨꯗꯤ ꯅꯪꯁꯨ." ꯅꯦꯅꯥ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯅꯪꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯩꯊꯣꯛꯈꯤ꯫ "ꯏꯇꯥ, ꯁꯥꯎꯔꯅꯨꯁꯦ. ꯏꯇꯥꯅ ꯏꯕꯨꯡ ꯑꯇꯥꯡꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯤꯡꯗꯨꯅ ꯇꯧꯕꯅꯤ. ꯁꯥꯎꯔꯅꯨꯕꯁꯦ." "ꯅꯪꯁꯤꯗꯤ." ꯑꯣꯅꯤꯌꯥꯅ ꯅꯦꯅꯥꯒꯤ ꯑꯉꯥꯡ ꯃꯥꯟꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯑꯃꯨꯛ ꯂꯛꯅꯔꯝꯃꯤ꯫ "ꯏꯕꯨꯡꯗꯨꯀꯣ, ꯆꯦꯛꯁꯤꯜꯂꯨꯍꯦ. ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯝ ꯐꯖꯩ. ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯧ ꯏꯇꯥ ꯅꯪ." "ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯁꯨ." ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯅꯤꯌꯥꯒꯤ ꯃꯀꯣꯛꯇ ꯁꯨꯔꯝꯃꯤ꯫ "ꯑꯌꯣ, ꯅꯥꯏꯌꯦ ꯑꯉꯥꯎꯕꯤꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯇꯥꯡꯁꯨ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯂꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯖꯔꯝꯃꯤ, "ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯍꯌꯦꯡꯗꯤ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯅ ꯅꯆꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯪꯍꯟꯕꯤꯌꯨꯀꯣ. ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯌꯥꯍꯟꯕꯤꯌꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯣꯔꯕꯨ ꯑꯇꯥꯡꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯅꯤꯡꯖꯔꯝꯃꯤ ꯑꯗꯨꯒ ꯍꯌꯦꯡ ꯀꯧꯕ ꯃꯥꯕꯨ ꯈꯧꯔꯥꯡꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯂꯅ ꯑꯇꯥꯡꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯑꯇꯥꯡ, ꯉꯁꯤꯗꯤ ꯈꯨꯔꯥꯒ ꯂꯧꯁꯥꯟ ꯊꯤꯟꯕ ꯆꯠꯁꯤꯗꯅ." "ꯍꯣꯏ, ꯌꯥꯏꯌꯦ ꯈꯨꯔꯥ, ꯆꯠꯂꯨꯁꯦ. ꯑꯩꯁꯨ ꯁ꯭ꯋꯥꯏꯁꯦ ꯈꯔ ꯆꯠꯊꯣꯛꯄꯁꯦ ꯄꯥꯝꯃꯤ ꯈꯨꯔꯥ." "ꯍꯣꯏ, ꯍꯣꯔꯦꯟ ꯇꯥꯗ ꯇꯣꯃꯥꯜ ꯈꯣꯏꯗꯒꯤ ꯊꯣꯔꯛꯂꯒꯅꯦ, ꯂꯩꯀꯣꯜ ꯑꯃ ꯂꯩꯕꯅꯤ ꯑꯋꯥꯡ ꯂꯝꯄꯥꯛ ꯃꯅꯥꯛꯇ. ꯑꯗꯨꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯉꯨꯔꯁꯤ. ꯃꯐꯝꯗꯨꯒꯤ ꯐꯖꯕ ꯀꯌꯥꯗꯣ ꯌꯦꯡꯍꯟꯅꯤꯡꯕꯅꯤꯅꯦ ꯑꯩꯅꯁꯨ." "ꯍꯣꯏ ꯈꯨꯔꯥ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯨꯜꯂꯒ ꯑꯇꯥꯡꯒ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤ ꯂꯧꯁꯥꯟ ꯄꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝꯐꯝ, ꯇꯨꯔꯦꯜ, ꯂꯧꯐꯝ, ꯌꯨꯝꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯀꯨꯜꯂꯅ ꯑꯇꯥꯡꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯇꯥꯡꯁꯨ ꯃꯥꯒꯤ ꯈꯨꯔꯥꯅ ꯇꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯅ ꯇꯣꯃꯥꯜꯒꯤ ꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯇꯣꯃꯥꯜꯁꯨ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯄꯩꯌꯥ ꯏꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯃꯥꯜꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯤ ꯈꯔ ꯂꯥꯛꯄꯗꯨ ꯎꯕꯗ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯀꯨꯜꯂ ꯍꯣꯏ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ
ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯁꯤꯟꯕꯤꯔꯝꯃꯤ꯫ ꯍꯩ ꯀꯨꯂꯥ ꯅꯈꯣꯏꯕꯨ ꯂꯥꯛꯂꯤꯕ꯭ꯔꯥꯅꯦ? ꯂꯥꯎ ꯂꯥꯎ ꯆꯪꯉꯧ ꯂꯥꯎ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯍꯩ ꯕꯦꯃꯥ ꯅꯪꯒꯤ ꯈꯨꯔꯥ ꯇꯣꯃꯥꯜꯈꯣꯏ ꯂꯥꯛꯂꯤꯅꯦꯍꯦ, ꯃꯣꯔꯥ ꯑꯅꯤꯗ ꯄꯨꯊꯣꯔꯛꯎꯅꯦ꯫ ꯅꯦꯅꯥꯁꯨ ꯃꯄꯥ ꯇꯣꯃꯥꯜꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯣꯔꯥ ꯄꯨꯔꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ, ꯃꯗꯨꯗ ꯎꯔꯤ ꯅꯦꯅꯥꯅꯁꯨ ꯂꯥꯛꯂꯤꯕ ꯃꯤꯗꯨꯗꯤ ꯀꯨꯜꯂꯒ ꯑꯇꯥꯡꯒꯅꯤ ꯍꯥꯏꯕ꯫ ꯃꯥꯟꯖ ꯃꯥꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯅꯦꯅꯥꯁꯨ ꯊꯃꯣꯏꯗ ꯀꯩꯅꯣꯝꯃ ꯐꯥꯎꯔꯝꯃꯤ꯫ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯣꯔꯥ ꯑꯅꯤ ꯑꯗꯨ ꯀꯨꯜꯂꯒ ꯑꯇꯥꯡꯒꯗ ꯄꯤꯔꯝꯃꯤ꯫ ꯈꯨꯔꯥ ꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯜꯂꯗ ꯃꯣꯔꯥ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯣꯔꯥ ꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯁꯤꯗ ꯐꯝꯕꯤꯌꯨ ꯏꯕꯨꯡ꯫ ꯑꯇꯥꯡꯗꯤ ꯅꯦꯅꯥꯒꯤ ꯃꯌꯨꯝ ꯑꯣꯏꯔꯝꯕꯗꯨꯗ ꯃꯤꯍꯨꯜ ꯌꯥꯎꯈꯤꯗ꯭ꯔꯦ, ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯏꯀꯥꯏꯕ ꯈꯔ ꯊꯤꯒꯟꯕ ꯑꯇꯥꯡꯅꯤ꯫ ꯑꯗꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯁꯤ ꯀꯥꯉꯝꯗ ꯂꯦꯞꯁꯤ ꯂꯦꯛꯉꯝꯗ ꯇꯧꯗꯨꯅ ꯏꯀꯥꯏꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯇꯣꯃꯥꯜꯅ ꯑꯇꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯥꯈꯠꯄ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯇꯥꯡꯗ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ, ꯂꯦꯞꯄꯒ ꯂꯩꯔꯗꯤ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ? ꯀꯨꯜꯂꯅ ꯈꯨꯝꯂꯛꯏ, ꯃꯈꯥꯂꯝꯒꯤ ꯇꯥꯗ ꯑꯃꯔꯖꯤꯠꯀꯤ ꯃꯆꯥꯅꯤ꯫ ꯑꯦ ꯅꯪꯕꯨ ꯇꯥꯗ ꯑꯃꯔꯖꯤꯠꯀꯤ ꯃꯆꯥꯅꯦꯕ? ꯍꯣꯏ ꯃꯥꯅꯦ ꯃꯥꯃ꯫ ꯏꯄꯥꯗꯤ ꯅꯪꯕꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦꯗꯅ꯫ ꯍꯥꯏ ꯍꯥꯏ ꯂꯥꯎ 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 ꯆꯪꯉꯧ ꯆꯪꯉꯧ ꯂꯥꯎ꯫ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯍꯪꯒꯣꯏꯔꯨꯅꯨ, ꯅꯌꯨꯝꯃꯛꯅꯤ ꯍꯥꯏꯅꯅꯦ ꯈꯟꯒꯗꯕꯅꯤꯀꯣ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯕꯕꯥ ꯍꯣꯏꯗꯤ ꯀꯔꯝ ꯄꯥꯜꯂꯤ? ꯑꯅꯥ ꯑꯌꯦꯛꯀꯗꯤ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ? ꯌꯥꯎꯗꯦ ꯃꯥꯃ꯫ ꯎꯗꯕ ꯀꯨꯏꯔꯦꯗ ꯑꯃꯔꯖꯤꯠꯇꯣ, ꯅꯨꯡꯁꯤꯕꯅꯤꯅꯦ꯫ ꯏꯇꯥꯎꯗꯣ ꯃꯕꯨꯛꯆꯦꯜ ꯆꯝꯈ꯭ꯔꯕ ꯏꯇꯥꯎꯅꯤ꯫ ꯁꯥꯎꯒꯟꯗꯕꯗ ꯃꯤꯌꯥꯝꯅ ꯑꯃꯔꯖꯤꯠꯀꯤ ꯃꯇꯧ ꯇꯝꯃꯨ ꯇꯝꯃꯨ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯇꯥꯡꯒ ꯀꯨꯜꯂꯒꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯇꯥꯡꯗꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯔꯨꯖꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯅꯥꯟꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯅꯦꯅꯥ ꯎꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯦꯅꯥꯁꯨ ꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯇꯥꯡꯒ ꯎꯅꯔꯝꯃꯤ꯫ ꯑꯇꯥꯡꯗꯤ ꯅꯦꯅꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯅꯦꯅꯥꯁꯨ ꯑꯇꯥꯡꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯕꯨꯡ? ꯍꯧꯖꯤꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤꯌꯦ꯫ ꯑꯣ ꯑꯗꯨꯗꯤ ꯃꯥꯟꯅꯔꯦꯅꯦ꯫ ꯃꯥꯟꯅꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯦꯅꯥꯁꯨ ꯑꯇꯥꯡꯁꯨ ꯑꯍꯥꯟꯕ ꯎꯅꯕ ꯑꯣꯏꯕꯅꯤꯅ ꯏꯀꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯇꯥꯡꯅ ꯑꯁꯨꯝꯅ ꯏꯀꯥꯏꯅꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯆꯟ? ꯆꯝꯊꯣꯡ ꯇꯧꯏ ꯏꯕꯨꯡ꯫ ꯑꯗꯣ ꯑꯩꯉꯣꯟꯗ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯒꯅꯨ, ꯃꯤꯇꯣꯞ ꯃꯥꯜꯂꯦꯕ꯫ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯏꯆꯟ ꯀꯧꯏꯗꯨꯗꯤ꯫ ꯅꯦꯅꯥꯒꯤ ꯄꯥꯎꯈꯨꯝꯁꯤ ꯇꯥꯕꯗ ꯑꯇꯥꯡ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯅꯦꯅꯥꯅ ꯑꯃꯨꯛ ꯋꯥ ꯍꯧꯗꯣꯔꯛꯏ, ꯑꯗꯣ ꯏꯕꯨꯡ ꯉꯁꯥꯏ ꯈꯨꯔꯥ ꯀꯨꯜꯂꯒ ꯑꯩꯈꯣꯏꯗ ꯂꯥꯛꯏꯗꯣ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯂꯧꯁꯥꯟ ꯄꯤꯕ ꯂꯥꯛꯑꯝꯕꯅꯤ꯫ ꯑꯗꯣ ꯏꯕꯥꯅꯤ ꯏꯕꯨꯡ ꯏꯆꯟ ꯍꯥꯏꯕꯁꯦ ꯀꯧꯅꯔꯔꯣꯏꯁꯦ, ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯃꯤꯡ ꯑꯃ ꯀꯧꯔꯣ, ꯑꯩꯁꯨ ꯅꯪꯕු ꯄꯥꯃꯨꯕꯤ ꯍꯥꯏꯅ ꯀꯧꯒꯦ꯫ ꯍꯣꯏ ꯏꯕꯨꯡ, ꯑꯩꯁꯨ ꯏꯕꯨꯡꯕꯨ ꯃꯥꯟꯖ ꯍꯥꯏꯅ ꯀꯧꯖꯒꯦ꯫ ꯅꯦꯅꯥꯅ ꯃꯥꯟꯖ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯇꯥꯡꯒꯤ ꯊꯃꯣꯏꯗꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯥꯟꯖ ꯑꯃꯗꯤ ꯄꯥꯃꯨꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯅ ꯊꯥ 4 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯑꯇꯥꯡꯒ ꯅꯦꯅꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯀꯪꯂꯩ ꯉꯥꯛꯄꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯀꯪꯂꯩ ꯉꯥꯛꯄꯅ ꯅꯦꯅꯥꯕꯨ ꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯪꯂꯩ ꯉꯥꯛꯄꯅ ꯀꯣꯔꯧ ꯑꯃꯗꯤ ꯉꯝꯕꯗ ꯍꯥꯏꯔꯝꯃꯤ, ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯦ ꯑꯩꯒꯤ ꯂꯥꯡꯗ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯊꯨꯍꯜꯂꯁꯤ꯫ ꯀꯣꯔꯧꯒ ꯉꯝꯕꯒꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯨꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯇꯥꯎ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯦꯅꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ಮಿಕುಪ್ ಖರ ಲೈರಬ ಮತುಂಗ್ದ ಕೊರೌನ ಇದಾವ್ ಅಸಿದ ಲಾಕ್ಲಿಬಸಿಬು ನುಪಿದೋ ನತ್ತಬ್ರನೆ ಕಂಗ್ಲೈ ngakpusu yengthorꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩ ꯁꯤꯗ ꯂꯩꯔꯝꯃꯒꯦ ꯅꯕꯥꯅꯤ ꯆꯠꯂꯒ ꯍꯥꯏꯕꯤꯔꯨꯔꯣ ꯀꯣꯔꯧꯒ ꯉꯝꯕꯒꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯦꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯏꯆꯟ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯅꯦꯅꯥ ꯀꯧꯏ ꯀꯩ ꯂꯩꯔꯒꯦ ꯏꯕꯨꯡ ꯀꯩꯁꯨ ꯂꯩꯇꯦꯗ ꯏꯆꯟ ꯁꯨꯃꯥꯏ ꯇꯧꯕꯅꯤ ꯑꯥꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯎꯃꯥꯀꯥꯟꯇꯒꯤ ꯃꯆꯥ ꯀꯪꯂꯩ ꯉꯥꯛꯄꯅꯤ ꯃꯥꯅ ꯏꯆꯟꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯃꯥꯜꯂꯦ ꯏꯕꯨꯡ ꯑꯩꯒꯤꯁꯨ ꯈꯪꯅꯖꯕ ꯑꯃ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯀꯣꯔꯧꯅ ꯍꯥꯏꯔꯛꯏ ꯏꯆꯜꯅ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯅꯪꯅ ꯏꯇꯥꯎ ꯀꯪꯂꯩ ꯉꯥꯛꯄꯗ ꯂꯩꯔꯒꯗꯤ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯏꯆꯟ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯔꯧꯒ ꯉꯝꯕꯒ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ
ꯑꯇꯥꯡꯗꯤ ꯅꯦꯅꯥꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯦꯅꯥꯅ ꯃꯥꯒꯤ ꯃꯃꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ, ꯃꯇꯝ ꯈꯔꯗꯤ ꯄꯥꯎ ꯐꯥꯎꯅꯈꯤꯔꯣꯏꯁꯤ ꯍꯥꯏꯔꯕꯅꯤꯅ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ, ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯃ ꯑꯇꯥꯡꯅ ꯂꯩꯀꯣꯜ ꯑꯃꯗ ꯋꯥꯈꯜ ꯏꯪꯊꯅꯕ ꯍꯥꯏꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯑꯇꯥꯡꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯣꯜꯗꯨꯒꯤ ꯁꯪ ꯃꯆꯥ ꯑꯃꯗ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯇꯥꯡꯅ ꯆꯤꯡꯅꯔꯗꯨꯅ ꯂꯣꯟꯅ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯪꯂꯦ ꯅꯦꯅꯥꯒ ꯅꯨꯄꯥ ꯑꯃꯒꯅꯤ ꯍꯥꯏꯕ꯫ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯀꯪꯂꯩ ꯉꯥꯛꯄꯅꯤ꯫ ꯑꯇꯥꯡꯗꯤ ꯃꯁꯤ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯪꯂꯩ ꯉꯥꯛꯄꯗꯤ ꯃꯤ ꯂꯩ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯅꯦꯅꯥꯒꯤ ꯈꯖꯥꯏꯗ ꯄꯥꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯇꯥꯡ ꯆꯪꯁꯤꯟꯗꯨꯅ ꯀꯪꯂꯩ ꯉꯥꯛꯄꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯀꯪꯂꯩ ꯉꯥꯛꯄꯁꯨ ꯈꯪꯍꯧꯗꯅ ꯊꯤꯜꯂꯛꯄ ꯀꯤꯟ ꯑꯗꯨꯒꯤ ꯁꯥꯐꯨ ꯑꯗꯨꯅ ꯄꯥꯟꯕꯗꯒꯤ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯃꯇꯧ ꯑꯁꯤꯗ ꯅꯦꯅꯥ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯪꯂꯩ ꯉꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯇꯥꯡꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯑꯇꯥꯡ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯀꯪꯂꯩ ꯉꯥꯛꯄ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯔꯛꯇ ꯅꯦꯅꯥꯅ ꯊꯠꯂꯒ ꯑꯇꯥꯡꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏꯅꯤ." ꯃꯍꯥꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯇꯥꯡꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯩꯁꯤ ꯀꯩꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ? ꯑꯩꯗꯤ ꯅꯪꯒꯤ ꯀꯅꯥꯅꯣ? ꯍꯥꯏꯌꯣ, ꯑꯩꯗꯤ ꯅꯪꯒꯤ ꯀꯅꯥꯅꯣ?" ꯅꯦꯅꯥꯅ ꯑꯇꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯇꯥꯡꯗ ꯏꯜꯂꯒ ꯍꯥꯏꯔꯛꯏ, "ꯍꯦ, ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ? ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯐ ꯋꯥꯔꯦꯡ ꯌꯥꯝ ꯁꯥꯒꯅꯨ꯫ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯕ ꯅꯨꯄꯥꯅꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝꯅ ꯇꯧꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯅꯁꯥ ꯅꯊꯟꯗ ꯋꯥꯈꯜꯗꯣ ꯈꯟꯊꯖꯧ꯫ ꯈꯟꯊꯕ ꯉꯝꯗ꯭ꯔꯒꯅ ꯁꯤꯖꯈꯣ, ꯑꯉꯥꯎꯕ ꯅꯪꯗꯤ." ꯑꯁꯤ ꯍꯥꯏꯔꯒ ꯀꯪꯂꯩ ꯉꯥꯛꯄꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ "ꯏꯕꯨꯡ, ꯑꯁꯤꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯁꯤꯒ ꯃꯥꯟꯅꯕꯤꯔꯨꯅꯨ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯀꯪꯂꯩ ꯉꯥꯛꯄꯒꯤ ꯑꯃꯣꯠꯄ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯀꯪꯂꯩ ꯉꯥꯛꯄꯁꯨ ꯃꯤ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯎꯔꯒ ꯀꯜꯂꯛꯄ ꯃꯤ ꯌꯥꯝꯅ ꯂꯩꯕꯖꯥꯠꯅꯤꯗꯅ." ꯅꯦꯅꯥꯅ ꯀꯪꯂꯩ ꯉꯥꯛꯄꯒꯤꯗꯃꯛ ꯂꯦꯞꯈꯤꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯕ ꯀꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯑꯇꯥꯡ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯅꯦꯅꯥꯅ ꯉꯁꯤ ꯍꯥꯏꯈꯤꯕ "ꯁꯤꯖꯈ꯭ꯔꯣ" ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯂꯝꯃꯤ, ꯑꯗꯨꯒ ꯈꯜꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯊꯨꯡꯂꯔꯅꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯄꯥꯡꯗꯕ ꯑꯃ ꯑꯣꯏꯕꯒꯤꯔꯥ? ꯃꯥꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤꯔꯤ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗꯦ, ꯀꯔꯤꯃꯠꯇ ꯎꯕꯤꯗꯦ꯫ ꯏꯁꯣꯔ, ꯅꯪꯁꯦ ꯐꯠꯃꯟꯗꯦ꯫ ꯑꯩꯒꯤ ꯀꯔꯝꯕ ꯏꯔꯥꯜ ꯂꯩꯕꯒꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯩꯆꯥꯛ ꯑꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕꯅꯣ? ꯅꯨꯡꯁꯤꯕꯤ ꯃꯥꯒ ꯀꯥꯏꯅꯕ ꯑꯩ ꯉꯝꯂꯣꯏ꯫ ꯃꯥꯒ ꯊꯨꯡꯅꯔꯔꯣꯏ ꯈꯪꯂꯕꯗꯤ ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯦ꯫ ꯉꯁꯤꯃꯛ ꯑꯩ ꯀꯅꯥꯅꯁꯨ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯊꯋꯥꯏ ꯑꯁꯦ ꯊꯥꯔꯨꯔꯒꯦ꯫ ꯍꯦ ꯏꯁꯣꯔ, ꯑꯩꯅ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯁꯣꯏꯗꯅ ꯃꯥ ꯑꯩ ꯊꯨꯡꯅꯍꯟꯕꯤꯌꯨꯀꯣ." ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯇꯥꯡꯅ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯀꯨꯜꯂꯒꯤ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯄꯨꯔꯅꯤꯃꯥ ꯑꯣꯏꯕꯅꯤꯅ ꯂꯝꯕꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯑꯇꯥꯡꯁꯨ ꯈꯣꯡꯅ ꯄꯨꯕ ꯂꯝꯕꯤꯗ ꯊꯃꯣꯏ ꯀꯥꯏꯅ ꯊꯥꯡ ꯑꯃ ꯌꯦꯞꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯂꯧꯕꯨꯛ ꯉꯥꯛꯇ ꯂꯩꯕ ꯂꯝꯍꯥꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯇꯥꯡꯁꯨ ꯂꯧꯕꯨꯛꯇ ꯀꯨꯝꯊꯗꯨꯅ ꯃꯥꯅ ꯌꯦꯞꯇꯨꯅ ꯄꯨꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨꯃꯛ ꯁꯠꯇꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯍꯟꯗꯛ ꯃꯄꯣꯛꯁꯤꯗ ꯅꯨꯡꯁꯤꯕꯤ ꯑꯃꯒ ꯊꯨꯡꯅꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯊꯨꯡꯅꯁꯤꯀꯣ ꯅꯨꯡꯁꯤꯕꯤ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯒꯣꯜ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯂꯝꯍꯥꯡ ꯑꯗꯨꯗ ꯈꯥꯝꯂꯝꯃꯤ꯫ ꯑꯇꯥꯡ ꯌꯥꯝ ꯊꯨꯅ ꯆꯔꯨ ꯎꯀꯨ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯒ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯃꯤ 4 ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯨꯠ ꯄꯨꯟꯕ ꯅꯨꯄꯥ ꯑꯃ ꯄꯨꯊꯔꯛꯄꯗꯨ ꯑꯇꯥꯡꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯃꯆꯤꯟꯗ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯂꯒ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯀꯔꯤ ꯄꯥꯝꯕꯅꯣ ꯍꯥꯏꯌꯨ ꯅꯤꯡꯊꯧ." ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯅ ꯈꯨꯝꯃꯤ, "ꯃꯟꯇ꯭ꯔꯤ, ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯔꯨꯕꯒꯤꯔꯥ ꯅꯤꯡꯊꯧ ꯑꯩꯕꯨ ꯅꯪꯃꯛꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕ?" ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯇꯥꯡꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯨꯠ ꯃꯆꯤꯟ ꯄꯨꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯇꯥꯡꯅ ꯅꯤꯡꯊꯧꯕꯨ ꯀꯟꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯝꯃꯤ, "ꯅꯆꯥ ꯅꯨꯄꯥꯁꯨ ꯌꯥꯎꯗꯕ ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯃꯟꯇ꯭ꯔꯤ, ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯀꯪꯂꯩ ꯉꯥꯛꯄꯅ ꯍꯌꯦꯡꯗꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒꯅꯤ꯫ ꯅꯆꯥ ꯅꯨꯄꯤꯗꯨꯅ ꯅꯝꯗꯨꯅ ꯏꯃꯧ ꯑꯣꯏꯍꯟꯒꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ, "ꯀꯔꯤ ꯍꯥꯏꯕ ꯃꯤꯅꯥꯏ ꯃꯆꯥ? ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯄꯨꯜꯂꯤꯕꯁꯦ ꯊꯥꯗꯣꯛ, ꯅꯨꯄꯥ ꯃꯁꯦꯟ ꯆꯥꯡ ꯌꯦꯡꯅꯁꯤ." ꯃꯟꯇ꯭ꯔꯤꯅ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯏ, "ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ꯫
ꯊꯋꯥꯏ ꯃꯥꯡꯒꯗꯧꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯤꯅꯥꯏ ꯃꯆꯥ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯑꯍꯨꯝꯅ ꯅꯤꯡꯊꯧ ꯑꯁꯦ ꯂꯧꯕꯨꯛ ꯑꯁꯤꯗ ꯄꯨꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯇꯥꯡꯅ ꯂꯩꯔꯤꯕ ꯆꯔꯨ ꯏꯀꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯇꯥꯡꯅ ꯌꯥꯝꯅ ꯊꯨꯅ ꯑꯃꯗꯤ ꯍꯩꯁꯤꯡꯅ ꯅꯤꯡꯊꯧꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯉꯛ ꯀꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯒꯤ ꯉꯛꯁꯝꯗ ꯊꯥꯡ ꯊꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯟꯇ꯭ꯔꯤꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯣ? ꯅꯪ ꯑꯩꯕꯨ ꯍꯥꯠꯀꯅꯨ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏ, ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯦ꯫ ꯅꯪ ꯑꯩꯕꯨ ꯍꯥꯠꯀꯅꯨ ꯅꯨꯄꯥ ꯃꯆꯥ꯫ ꯑꯇꯥꯡꯅ ꯈꯣꯟꯀꯠꯂꯞꯅ, ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯟꯇ꯭ꯔꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯏꯅꯤꯡꯊꯧꯗ ꯅꯪꯅ ꯆꯥꯎꯅ ꯅꯝꯊꯥꯛ ꯇꯧꯕ ꯅꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯪꯕꯨ ꯑꯩꯅ ꯍꯤꯡꯅ ꯊꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯥꯡꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯃꯟꯇ꯭ꯔꯤꯗꯨ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯑꯇꯥꯡꯕꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯃꯆꯥ, ꯃꯟꯇ꯭ꯔꯤ ꯑꯗꯣ ꯍꯥꯠꯀꯅꯨ, ꯍꯥꯠꯄ ꯌꯥꯗꯦ꯫ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯁꯒꯣꯜ ꯃꯊꯛꯇ ꯍꯥꯞꯀꯠꯂꯨ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯟꯇ꯭ꯔꯤꯗꯒꯤ ꯊꯥꯡ ꯃꯨꯜꯂꯒ ꯃꯟꯇ꯭ꯔꯤꯗꯨ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯒ ꯁꯒꯣꯜ ꯃꯊꯛꯇ ꯍꯥꯞꯀꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯇꯥꯡꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ꯫ ꯅꯪꯒꯤ ꯅꯊꯧꯅꯥ ꯑꯁꯦ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ? ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯑꯇꯥꯡ ꯀꯧꯖꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯒꯣꯜ ꯊꯧꯅ ꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ ꯃꯆꯥ, ꯄꯣꯛꯑꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯒꯗꯕ ꯅꯠꯇꯦꯀꯣ꯫ ꯊꯧꯅꯥ ꯂꯩꯕ, ꯈꯥꯡꯕ ꯀꯟꯕ, ꯑꯗꯨꯒ ꯑꯆꯨꯝꯕ ꯆꯠꯄ, ꯑꯩꯅ ꯍꯥꯏꯔꯤꯕ ꯒꯨꯟ ꯑꯍꯨꯝ ꯑꯁꯤ ꯌꯥꯎꯕ ꯃꯤꯗꯤꯅꯦ ꯃꯥꯏꯊꯤꯕ ꯂꯩꯔꯣꯏ꯫ ꯅꯅꯥꯏ ꯋꯥꯈꯜ ꯇꯥꯖꯔꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯗꯣ ꯏꯅꯤꯡꯊꯧꯕꯨ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯍꯥꯠꯀꯦ ꯈꯜꯂꯤꯕꯅꯣ? ꯑꯇꯩ ꯃꯔꯝꯒꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯣꯛꯇꯕ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯦ ꯃꯈꯣꯏꯅ ꯀꯜꯂꯛꯄꯒꯤꯅꯤ꯫ ꯀꯣꯅꯨꯡꯗꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯂꯥꯟꯃꯤ ꯈꯔ ꯂꯩꯍꯧꯔꯤ꯫ ꯃꯈꯣꯏꯁꯨ ꯑꯩꯕꯨ ꯐꯥꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯑꯇꯥꯡꯒ ꯅꯤꯡꯊꯧꯒꯗꯨ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯇꯥꯡ, ꯊꯣꯡ ꯑꯁꯤꯗꯒꯤ ꯆꯪꯁꯤꯜꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ꯫ ꯊꯣꯉꯥꯛꯄꯁꯤꯡ ꯑꯁꯦ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃ ꯂꯩ꯫ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯈꯪꯂꯣꯏ꯫ ꯃꯗꯨꯗꯒꯤ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒ ꯑꯇꯥꯡꯒ ꯃꯟꯇ꯭ꯔꯤꯒ ꯄꯨꯟꯅ ꯆꯪꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯅꯤꯡꯊꯧꯅ ꯐꯨꯕ ꯌꯥꯕ ꯐꯨꯍꯜꯂꯝꯃꯤ ꯑꯗꯨꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯝꯃꯤ꯫ ꯑꯇꯥꯡꯕꯨ ꯃꯟꯇ꯭ꯔꯤ ꯐꯝ ꯍꯥꯞꯄꯤꯗꯨꯅ ꯑꯇꯥꯡꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯪꯂꯩ ꯉꯥꯛꯄ ꯃꯄꯥꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯅꯦꯅꯥꯁꯨ ꯑꯇꯥꯡꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯦ ꯇꯥꯕꯗ ꯑꯇꯥꯡꯕꯨ ꯅꯨꯡꯁꯤꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ꯫ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯅꯦꯅꯥꯅꯤ꯫ ꯑꯇꯥꯡꯒ ꯃꯇꯧ ꯀꯔꯝꯅ ꯅꯛꯁꯤꯟꯅꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯨꯛ ꯈꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯪꯂꯩ ꯉꯥꯛꯄꯗꯒꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯞꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯀꯪꯂꯩ ꯉꯥꯛꯄꯁꯨ ꯅꯦꯅꯥꯒꯤ ꯃꯑꯣꯡꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯏ꯫ ꯅꯦꯅꯥꯅ ꯎꯅꯕ ꯊꯣꯛꯂꯛꯇꯕꯒꯤ ꯃꯔꯝ, ꯅꯦꯅꯥꯅ ꯃꯥꯕꯨ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯔꯝ ꯃꯍꯥꯛꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯪꯂꯩ ꯉꯥꯛꯄꯒ ꯀꯣꯔꯧꯒ ꯉꯝꯕꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯠꯇꯕ ꯂꯥꯂꯣꯡ ꯑꯃ ꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯦꯅꯥꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯇꯥꯡꯗꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕ ꯃꯈꯩ ꯀꯠꯊꯣꯛꯂꯒ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯇꯥꯡꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯑꯣꯏꯖꯕ ꯊꯤꯗꯕ ꯑꯃꯗꯤ ꯃꯊꯧꯅꯥ ꯂꯩꯕ ꯑꯁꯤ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯒꯣꯏꯅ ꯑꯇꯥꯡꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯒꯣꯏ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯤꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕꯤ, ꯍꯔꯥꯎꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯒꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯪꯅꯕ ꯂꯩꯄꯥꯛꯀꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥ ꯀꯌꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯒꯣꯏꯕꯨ ꯃꯈꯣꯏꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯒꯣꯏꯗꯤ ꯑꯍꯦꯟꯕ ꯀꯌꯥ ꯑꯗꯨ ꯀꯜꯂꯛꯎꯗꯦ꯫ ꯃꯥꯅ ꯅꯨꯡꯁꯤꯖꯕ, ꯈꯣꯏꯗꯥꯖꯕ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯇꯥꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯒꯣꯏꯗꯤ ꯑꯇꯥꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯑꯇꯥꯡꯕꯨ ꯎꯍꯧꯗꯕꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯇꯥꯡꯕꯨ ꯌꯦꯡꯖꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯒꯣꯏꯒꯤ
ꯅꯨꯡꯉꯥꯏꯖꯕꯤ, ꯍꯔꯥꯎꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯋꯥꯖꯕ ꯑꯃꯗꯤ ꯂꯩ, ꯃꯗꯨꯗꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕ ꯂꯩꯁꯥ ꯈꯨꯗꯤꯡ ꯑꯇꯥꯡꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ, ꯑꯇꯥꯡꯕꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯇꯥꯡꯒꯤ ꯈꯟꯕꯗ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯒꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯟꯈꯤꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯒ ꯃꯄꯥꯒꯗ ꯇꯝꯖꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯗꯤ"꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯒꯣꯏꯗꯨ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯒꯤꯗꯃꯛ ꯏꯄꯥꯅ ꯍꯥꯏꯒꯅꯤ, ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯒꯅꯨ, ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯔꯣ"꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯒꯣꯏꯗꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯁꯨ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯆꯥꯅ ꯍꯔꯥꯎꯖꯕ ꯎꯕꯗ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯏꯆꯥꯁꯤ ꯃꯃꯥ ꯂꯧꯗꯅ ꯈꯝꯕꯜ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯝꯃꯤꯗ"꯫ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧꯗ ꯑꯣꯏꯅꯔꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯁ, ꯇꯥꯅꯤꯡꯗꯦꯗ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅꯈꯩ ꯑꯩꯕꯨ ꯐꯥꯔꯒ ꯂꯧꯉꯩ ꯂꯧꯕꯤꯔꯒ"꯫ "ꯏꯁ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ, ꯃꯤꯅ ꯂꯣꯏꯅ ꯇꯥꯈꯤꯕ ꯇꯥꯔꯤꯅꯦ ꯅꯪꯕꯣ. ꯁꯤꯗꯕꯨ ꯍꯥꯏꯔꯛꯅꯕ ꯁꯤꯜꯂꯤ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯏꯅꯤꯡꯊꯧ, ꯑꯇꯥꯡꯗ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯍꯧꯗꯣꯛꯇꯣꯏꯅꯣ"꯫ "ꯑꯇꯥꯡꯅꯁꯨ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯗ, ꯑꯩꯅꯁꯨ ꯑꯇꯥꯡꯁꯦ ꯍꯥꯟꯅꯗꯒꯤ ꯄꯥꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯈꯪꯅꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯗꯕꯅꯤ"꯫ "ꯍꯣ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯁꯨ ꯄꯥꯝꯃꯤꯁꯤꯗꯤ, ꯀꯃꯥꯏꯅ ꯍꯧꯗꯣꯛꯇꯣꯏꯅꯣ ꯋꯥꯐꯝꯁꯦ, ꯑꯝꯇ ꯈꯟꯅꯁꯦꯕ"꯫ ꯃꯍꯥꯔꯥꯅꯤꯒꯤ ꯇꯛꯁꯤꯟꯕ ꯋꯥꯁꯦ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯆꯩꯔꯛꯏ, "ꯃꯍꯥꯔꯥꯅꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦꯗ ꯅꯪꯁꯦ. ꯊꯕꯛ ꯑꯃ ꯇꯧꯕꯗ ꯉꯥꯏꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯒꯨꯟ ꯌꯥꯎꯗꯕꯅꯤꯀꯣ ꯃꯍꯥꯔꯥꯅꯤ"꯫ "ꯍꯣ, ꯑꯩꯁꯨ ꯈꯪꯉꯦ, ꯑꯗꯨꯏꯁꯨ ꯃꯇꯥꯡ ꯃꯇꯥꯡꯅꯅꯤ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯋꯥ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯇꯥꯡ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯇꯥꯡꯁꯨ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯄꯨꯅꯦꯝꯂꯒ ꯃꯥꯕꯨ ꯀꯧꯕꯒꯤ ꯃꯔꯝ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯊꯥ ꯁꯥꯗꯨꯅ, "ꯑꯇꯥꯡ, ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯅꯪꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯅꯤ. ꯉꯁꯤ ꯑꯩꯅ ꯁꯤꯟꯅꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯪ ꯈꯛꯇꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ"꯫ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯊꯥꯖꯕꯒꯤ ꯃꯇꯧ ꯎꯠꯂꯛꯄꯁꯤꯗ ꯑꯇꯥꯡꯁꯨ ꯈꯟꯊꯍꯧꯗꯅ ꯊꯕꯛ ꯑꯗꯨ ꯃꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯇꯥꯡꯅ ꯋꯥꯁꯛꯄꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯊꯥꯒꯣꯏꯕꯨ ꯀꯧꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯊꯕꯛꯇꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ. ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯂꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯥꯕꯨ ꯁꯦꯟꯅꯕꯤꯕ ꯑꯗꯨꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯇꯥꯡꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯃꯥꯡꯗꯒꯤ ꯑꯇꯥꯡꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯖꯅ ꯌꯦꯡꯂꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯇꯥꯡꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯌꯦꯡꯂꯨꯕꯗ ꯑꯇꯥꯡꯒꯤ ꯊꯃꯣꯏꯗꯨ ꯃꯔꯣꯜ ꯊꯣꯛꯂꯛꯂꯦ꯫ ꯃꯌꯣꯜ ꯀꯪꯂꯨꯔꯕ ꯊꯃꯣꯏꯗ ꯅꯧꯅ ꯌꯦꯅꯤꯡ ꯆꯣꯡꯂꯛꯂꯦ꯫ ꯁꯩꯊꯥꯕꯇꯅ ꯋꯥꯠꯍꯧꯔꯒꯗꯧꯕ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯥꯏꯊꯣꯡꯅꯤ꯫ ꯐꯖꯩ ꯐꯖꯩ ꯍꯥꯏꯅꯔꯤꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯎꯕꯗ ꯏꯀꯥꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯑꯇꯥꯡꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯒꯣꯏꯗꯤ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯇꯥꯡꯁꯨ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄꯤꯌꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯄꯨꯅꯦꯝꯂꯝꯂꯒ ꯆꯠꯈꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ, ꯊꯥꯒꯣꯏ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯪꯂꯩ ꯉꯥꯛꯄꯒ ꯉꯝꯕꯒ ꯀꯣꯔꯧꯒꯅ ꯅꯦꯅꯥꯕꯨ ꯎꯃꯪ ꯑꯃꯗ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯦꯅꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯥꯡꯍꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯦꯅꯥꯕꯨ ꯍꯥꯠꯅꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯤꯔꯤ꯫ ꯀꯣꯔꯧꯅ ꯅꯦꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯦꯅꯥꯅ ꯅꯥꯟꯊꯣꯛꯅꯕ ꯀꯣꯔꯧꯒꯤ ꯃꯈꯨꯠꯇ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯂꯝꯃꯤ꯫ ꯀꯣꯔꯧꯁꯨ ꯆꯩꯅꯥ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯅꯦꯅꯥꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯂꯝꯃꯤ꯫ ꯅꯦꯅꯥꯁꯨ ꯇꯟꯖꯥ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯊꯋꯥꯏ ꯍꯤꯡꯍꯧꯔꯕꯗꯤ ꯌꯥꯔꯦ ꯈꯟꯗꯨꯅ ꯂꯩꯖꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯀꯣꯔꯧꯅ, "ꯅꯦꯅꯥ ꯆꯦꯟꯈ꯭ꯔꯦ ꯏꯇꯥꯎ, ꯃꯥꯕꯨ ꯐꯪꯅꯅꯕ ꯇꯥꯟꯅꯁꯦ"꯫ ꯀꯪꯂꯩ ꯉꯥꯛꯄꯅ, "ꯅꯥꯟꯊꯣꯛꯍꯟꯈꯤꯅꯨ ꯌꯥꯗ꯭ꯔꯣ, ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯦꯅꯥꯕꯨ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯅꯦꯅꯥ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯦꯅꯥꯅ ꯑꯁꯣꯡꯕ ꯃꯔꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯆꯔꯝꯃꯤ꯫ ꯀꯪꯂꯩ ꯉꯥꯛꯄ ꯍꯣꯏꯁꯨ ꯅꯦꯅꯥꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯉꯝꯕꯅ ꯇꯨꯡꯂꯣꯝꯗꯒꯤ ꯅꯦꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯏ꯫ ꯅꯦꯅꯥꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯂꯥꯎꯏ꯫
ꯑꯗꯨꯗꯒꯤ ꯉꯝꯕꯅ ꯅꯦꯅꯥꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯀꯣꯔꯧꯒ ꯀꯪꯂꯩ ꯉꯥꯛꯄꯒꯗ ꯅꯦꯅꯥꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯉꯝꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯪꯂꯩ ꯉꯥꯛꯄꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯃꯁꯝ ꯑꯗꯨꯗ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯔꯛꯑꯣ ꯏꯇꯥꯎ." ꯉꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯅꯦꯅꯥꯕꯨ ꯃꯁꯝ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯅꯦꯅꯥꯁꯨ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯄꯥꯝꯕꯩ ꯊꯤꯔꯝꯃꯤ꯫ ꯉꯝꯕꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄꯗ ꯂꯩꯕꯥꯛꯇ ꯇꯥꯔꯝꯕ ꯎ ꯃꯇꯦꯛ ꯑꯃꯅ ꯉꯝꯕꯒꯤ ꯃꯀꯣꯛꯇ ꯌꯩꯔꯝꯃꯤ꯫ ꯉꯝꯕꯁꯨ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯅꯦꯅꯥꯕꯨ ꯊꯥꯗꯣꯛꯂꯒ ꯃꯀꯣꯛꯇ ꯄꯥꯏꯗꯨꯅ ꯈꯨꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯗꯨꯅ ꯅꯦꯅꯥ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯕꯨ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯅꯦꯅꯥꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯅꯦꯅꯥ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯎ ꯌꯥꯟꯕ ꯅꯨꯄꯥ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯎ ꯌꯥꯟꯕꯁꯤꯡ ꯑꯗꯨꯅ ꯀꯪꯂꯩ ꯉꯥꯛꯄ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯐꯨꯕ ꯍꯦꯟꯃꯟꯕꯗꯒꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯅꯦꯅꯥ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯣꯅꯤꯌꯥꯅꯁꯨ ꯅꯦꯅꯥꯕꯨ ꯌꯥꯝꯅ ꯆꯩꯔꯝꯃꯤ꯫ "ꯏꯇꯥ, ꯅꯪꯅ ꯉꯁꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯏꯕꯨꯡ ꯑꯇꯥꯡꯗꯣ ꯃꯥ ꯈꯛꯇꯪ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯇꯧꯔꯝꯂꯣꯏꯀꯣ? ꯑꯍꯦꯟꯕ ꯄꯥꯝꯃꯜꯂꯤꯗꯀꯣ ꯏꯇꯥ ꯅꯪꯁꯦ꯫ ꯏꯇꯥ, ꯑꯩꯅ ꯈꯟꯊꯍꯧꯗꯕ ꯃꯔꯜ ꯂꯩꯕ ꯏꯃꯨꯡꯗ ꯂꯩꯔꯒꯗꯤ ꯁꯨꯗꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ ꯏꯇꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯦꯅꯥꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ꯫ ꯃꯇꯧ ꯑꯁꯤꯗ ꯑꯣꯅꯤꯌꯥ ꯅꯦꯅꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯦꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯣꯅꯤꯌꯥꯒ ꯅꯦꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯇꯥꯔꯒ ꯇꯣꯃꯥꯜꯒ ꯃꯥꯒꯤ ꯅꯨꯄꯤꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ? ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯋꯥꯅ ꯂꯦꯟꯕ ꯅꯠꯇꯅ? ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯦꯅꯥ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯅꯦꯅꯥꯕꯨ ꯎꯕꯗ ꯍꯪꯒꯣꯏꯕ ꯍꯩꯅꯗꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯀꯌꯥ ꯁꯟꯇꯣꯛꯄꯤꯔꯝꯃꯤ꯫ ꯅꯣꯛꯅꯕꯁꯨ ꯀꯌꯥꯅꯤ꯫ ꯂꯝꯕꯤ ꯆꯠꯄꯗ ꯃꯤꯅ ꯃꯥꯕꯨ ꯎꯔꯕꯗꯤ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯤ꯫ ꯗꯥꯎ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯂꯩꯔꯨꯕ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯑꯦ ꯍꯥꯏꯕꯁꯤ ꯅꯦꯅꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛ ꯑꯁꯤꯗ ꯅꯦꯅꯥꯗꯤ ꯍꯤꯡꯁꯤ ꯍꯤꯡꯉꯝꯗ ꯁꯤꯁꯤ ꯁꯤꯡꯉꯝꯗ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯇꯥꯡꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯒꯣꯏꯒ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯔꯥꯏꯂꯩꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯤꯡꯊꯧ ꯑꯇꯥꯡ, ꯃꯍꯥꯔꯥꯅꯤ ꯊꯥꯒꯣꯏ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩꯃ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯑꯇꯥꯡꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩꯃꯅ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯅꯤꯡꯊꯧ ꯑꯇꯥꯡ ꯑꯗꯨꯏꯔꯥꯏꯂꯩꯃ ꯄꯝꯗꯨꯅ ꯀꯩꯊꯦꯜꯗ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯇꯥꯡꯅ ꯁꯒꯣꯜ ꯒꯥꯔꯤꯗ ꯀꯥꯒꯦ ꯇꯧꯕꯒ ꯆꯍꯤ 9ꯃꯨꯛ ꯁꯨꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯂꯩꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯑꯇꯥꯡ ꯃꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯤꯡꯊꯧ ꯑꯇꯥꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩꯃꯕꯨ ꯃꯍꯥꯔꯥꯅꯤ ꯊꯥꯒꯣꯏꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯄꯨꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯄꯤꯔꯝꯃꯤ꯫ "ꯏꯕꯦꯝꯃ, ꯁꯦ ꯁꯤ ꯆꯥꯎꯁꯦ." ꯑꯉꯥꯡꯒ ꯃꯃꯥꯒꯗꯣ ꯑꯇꯥꯡꯗ ꯌꯦꯡꯈꯠꯂꯛꯂꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯅ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯇꯥꯡ ꯑꯗꯨ ꯃꯃꯥ ꯃꯆꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯗ ꯈꯪꯂꯦ ꯂꯩꯔꯤꯕ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯅꯦꯅꯥꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯅꯤ ꯍꯥꯏꯕ꯫ ꯅꯦꯅꯥꯒꯤ ꯐꯖꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯇꯥꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯑꯉꯥꯡ ꯑꯁꯦ ꯆꯥꯛ ꯂꯥꯝꯂꯕ ꯃꯥꯜꯂꯤ꯫ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯈꯔꯁꯦ ꯂꯧꯁꯤꯜꯂꯣ ꯅꯦꯅꯥ." ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄꯗꯨꯗ ꯅꯦꯅꯥ ꯉꯛꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯑꯇꯥꯡꯅꯤ ꯍꯥꯏꯕ ꯈꯪꯂꯕ ꯀꯥꯟꯗꯗꯤ ꯅꯦꯅꯥ ꯌꯥꯝꯅ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯄꯤꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯇꯥꯡ ꯀꯨꯏꯅ ꯄꯟꯊꯅꯤꯡꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯅꯦꯅꯥꯗ ꯄꯤꯔꯝꯃꯤ꯫ "ꯁꯤꯒꯤ ꯈꯨꯗꯣꯞꯁꯤ ꯂꯧꯁꯤꯜꯂꯨ, ꯃꯇꯦꯡ ꯈꯔ ꯑꯣꯏꯅꯅꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯇꯥꯡ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯦꯅꯥꯗꯤ ꯑꯇꯥꯡꯕꯨ ꯌꯥꯝꯅ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫